Israel bek tꯧba Druze hairiba community asigi oina leiriba khulai paiba groupsing amasu hauzik Syria gi oina nauna semlakliba lenga asigi leiriba lanmi anigi marakta thokliba conflict asi USA gi maikeidigi makha tana thokhallaroi haiba wafumga loinana lushinduna matam khara tumina leiroba matungda hauzik nahounana Druze amasung Syrian government anigi leiriba force ki marakta nahounana khuthoknabagi oiba thodok sing thorakre Bashar al-Assad ki oiba regime aduna loikraba matungda nahounana hauzik Syria hairiba country asigi nauna lakliba lenga asina Syria asibu ningthijana control tawba ngamgara haibasi yamna chawba wahang ama oirakli anauba video amada amukka taramno churi mamangi haukiba matam khara asida Russia Ukraine gi oiba anauba development Thailand amasung Cambodia gi oiba lanfamna chingba asi cover tawringaida chitha nantha hauraba global gi oiba event khara gi matangda amuk punnam ying tabinasi Ihanan mada India hairiba country asigi oiba yamna chawba setback amakhakta yumthangnaduna leiriba country Bangladesh hairiba country asiga Pakistan hairiba country ni sigi marakta visa yaudana free da chathok chasin tawba yanabagi oiba agreement ama sign tawkre hauji Pakistan gi interior minister oiriba Mohsin Naqvi hairiba miyoi asiga Bangladesh hairiba country asigi security advisor oiriba Jahangir Alam Chaudhry hairiba miyoi ani asina July 23, 2025 ki numit aduda unakhiba meeting aduda nakalani maki maikeidegi country ani maki maikeidegi diplomatic official amasung official passport paiba lenga ki oiba miyoising asina chathok chasin tawba matamda visa yaudana visa free entry pinabagi oiba wafam asi yanakibani Masingi matungina Pakistan hairiba country asigi lenga ki thabak tawba miyoi ama hekna Bangladesh hairiba country asida visa yaudana athingba amata leitana irailaina changthok chaksin tawba yagadawribani masiga chap manana Bangladesh hairiba country asigi makhoigi government ki oiba lenga lanmi gi oiba miyoisingbu oigera Pakistan da chathok chaksin tawba matamda yamna laina changba yagadawribani 1971 gi Bangladesh Liberation War thokraba matungda matam adudagi ngasi fawbigi oina lakliba journey asida khwaidigi yamna chawba country ani sigi oiba relation da fagalakbigi oiba yamna chawba example ama oiri 1971 dagi Bangladesh hairiba country asina tongana East Pakistan oirambadagi top country ama oirakraba matungda ngasi fawba country ani asi changnaba fawba yadana athingpadana thanduna ngasi fawba lakibani adubu handak achouba iho ama lakpadagi Sheikh Hasina gi oiba India gi yamna chanajaba lenga adu chatkraba matungda hauzik lakliba Muhammad Yunus ki oiba lenga asiga Pakistan gi hauzik leiriba lenga asiga gi oina lakliba mari asi aduki matik yamna chesinba fibam amada yaurakre hairiba agreement asi hek sign tokibadagi India gi security agency sing maru oina intelligence ta leiriba kangbu sing asi yamna high alert ta leikre masigi maru oiba maram asi Bangladesh hairiba country asi India ga maru oina northeast region sing asiga amasung Bengal ga yamna chawba border share toba country ama khangni aduga Bangladesh amasung India gi oina leiriba ngamkhai asi ningthijana fencing tawdaba security ningthijana ngak sendaba mamangdagi adumak Pakistan lomda west lomda mai onsilingaida masibu yengsindana lam thamlakpa mafam ama khangni maram aduna visa free entry asigi khudong jaba lawduna Pakistan gi ningthijana train tawraba ISI agent kaya ama Bangladesh ta laklaba matungda amuksu India infiltration tawrakadra haibigi oiba akiba ama mathangdana country ani siki nauna lakliba mari asida Bangladesh hairiba country asida India gi against the labor group kaya amagi sponsor tawba makhoigi leifam ama oina nahauna na matam amada leiramba adugumna thorakadra haibigi oiba akiba asini matam amada Bangladesh hairiba country asida Sheikh Hasina gi oiba lenga atu leiringai matamda India na hairiba makai tawduna India ga mari fanabagi damakta honaba matamda ISI na chingba Pakistan gi oiba government ki maru oiba official sing asi athingba thamduna Bangladesh hairiba country asida changhandana lakhibani hauji Muhammad Yunus ki oina anauba lenga asi lakraba matamda country ani sigi oina security gi oiba official sing free da changtok chaksin tawbada natana kusamnaduna thabak tawbagi oiba khongthang kayama lakpasina karigumba India ga conflict lakpa matamda Maike ani maktagi yamna coordinated oiba attack sing chatharakara haibagi oiba yamna chawba akiba aduni hauji India da poklibasi mathang sina hauji West Asia gi oina matam khudingmakta adumak ngasi fawba lepa leitana civil war amada chathaduna lakliba Syria hairiba country asida mamangda rule tawduna leiramba Bashar al-Assad ki oiba lenga adu loikraba matungda hauji nauna lakliba Syria gi al-Sara government ka India gi representative singa unaduna wari sanaba haukre hauji nauna lakliba Syrian government asige ihanana unanabagi damakta India gi embassy oina chatkiba Suresh Kumar amasung Syrian Foreign Minister Assad Hassan Olsimara hairiba miyoi ani asiga unakiba aduda makal makha kiyagi trade tagi hauraga wafum kaya ama khanakre hauzik Syria gi oina matam kuina tagi leirakhiba civil war gi oiba crisis adu
Turkey, US amasung Israel na back taubu rebel group singki maikidigi yamna kanba lanfam ama lakpadagi mamangda leiramba Bashar al-Assad ki oiba lenga adu haukiba sahi 2024 gi December thada overthrow taukraba matungda nauna haujik lakliba lenga asi leirakrabani hauji India gi maikidigi Syria gi anauba government asiga official relation thamba hauraktuna wari watai sanaba haurakliba asi Syria gi oina leiriba crisis asida karigumba normal oiba khara urakpadagi leiriba lenga asi stable oiba yaba matam kuina chathaba yabagi oiba mami ama leirakpadagi ni India gi maikei hauzik nauna lakliba al-Sara gi oiba lenga asiga diplomatic relationship thamba hauraktuna wari watai sanaba hauraklingi tanja asida Syria gi hauzik nauna lakliba lenga asigi oina leiriba lanmi singa Druze Puruk ki oiba miyosing Israel gi maikei sponsor tawduna leiriba khulai paiba kangbu asinga marakta khutthoknabagi oina thokiba irang adu lepruba matungda ngasi asin nahaunana amuk thorakpagi oiba wafamsing thorakli matam kuina civil war da leiruraba Syria hairiba country asida Bashar al-Assad ki oiba lengak chatkraba matungda nauna lakliba lenga asi kayamuk yamna rule tawba ngamgadoribage nikchijana praja miyamsing asibu penhanma ngamgadoribage haibasi wahang ama oiri nakalama romda Israel hairiba country asigi maikei ki Bashar al-Assad hek chatkibaga Golan Height asibu capture tawsinduna makoigi lanmising station tawduna thamjinkhre masida sunatana hauzik Israel gi maikei ki sponsor tawduna leiriba Druze Puruk ki oina leiriba khulai paiba kangusing asi nomu gi mapangal kanba hengalakli maram aduna lakadoriba matam asida kanglo furup naibagi oiba irang asi thoraktuna hanagi fibamda adamak lakadra haibagi oiba wahang asi yamna chawna leiri Mathangda hauji sonariba Russia amasung Ukraine gi oiba landform asi losinabagi damakta India gi side gi Russia da pressure tawhannaba amasung India amasung US gi oina trade deal ama sign tawnabagi damakta negotiation tawriba adubu pressure tawnabagi damakta US gi maikei digi India hairiba country asigi mathakta Russia gi oiba weapon amasung resourcing asi lei haibagi wahauda Indian products da 25% tariff thamjinkhibagi oiba thawdu adu hek laikhibaga masigi makha tarakpo kongthang ama oina USA gi maikei digi India gi company taruk amasung miyoi manga international manga US gi maikei digi athingba thamkraba Iran gi oiba oil company singa thabak tawbinai trade tawbinai haibagi wahauda anoba sanction amagasu thamjinkhibagi oiba thawdoksu laiki hairiba thawdo asi July 31 gi oiba numit aduda US gi maikei digi thadorakhiba wafamni USA gi maikei digi India gi mathakta thamjalakliba sanction asigi oiba yamna simple oiba maram asi hauzik leiriba Iran gi oiba Ayatollah Khamenei gi oiba lenga asigi yamna maru oiba government official singi masa singi maikei digi chalaiba kigi shipping gi oiba company amakhakni Samkhani shipping empire hairiba Iran gi oiba company asi hairiba company asiga India ga trade tawi haibagi damaktani India gi company sing asigi matakta sanction thamjalibasi asumna sanction thangjinduna hauzik leiriba Ayatollah Khamenei gi oina leiriba lenga asigi matakta ngamjabi thakta pressure tawba asini USA gi maikei digi pamlibasi economically target tawduna USA ki maikei gi chathariba attack asina Iran hairiba country asiga nuclear deal ama sign tawba ngamgadra ngamloitra haibidudi punna ngaibinasi